मरुएब पाव मणिपुर पुलिस की चाम कुंथा मरी सूब रेजिंग डे की मपुंग ओइब थौरम गवर्नर अजय कुमार भल्ला अमदी डीजीपी राजीव सिंह याउना मार्च एमआर की परेड ग्राउंड पांथोखरे पांथोखिबगा लोइनाना डिस्ट्रिक्ट हेडक्वार्टर सिंह पाकसन्ना पांथोखनखरे सिक्योरिटी फोर्स चथकी हुंबगी थौरोक अमदा आइन तिंख्रबा लालहोलोक KCPWG की एक्टिव कैडर अमा फागतनखरे मोटर वेहिकल की चन्ना कांगलोन की वांगमदा गाड़ी थौइबसिंगी मथक्ता चलान निफुगा तरुक इशू तौखिबगा लोइनाना फाइन ओइना रुपा लिसिंग मरफु मापलगा चमंगा खोंगवटपा नमख्रे मणिपुर पुलिस की चाम कुंथ्रा मरी सूबा रेजिंग डे की थौरम ngarang फर्स्ट MR की परेड ग्राउंड मणिपुर की गवर्नर अजय कुमार भल्लाना अथोइब मिथुंग ओइना सरुक यादुना पांथोखरे रेजिंग डे की थौरम अदुदा मणिपुर पुलिस की कंटिजेंट 12 सरुक याखिबगा लोइनाना मणिपुर पुलिस की स्पोर्ट्स पर्सनल सिंगना मागी हैथोइ सिंथोइबग सिंगसु उठखि थौरम मरी लेनाना गवर्नर अजय कुमार भल्लाना जीवन रक्षा पदक DGP ट्रॉफी फॉर बेस्ट बटालियन बेस्ट पुलिस स्टेशन अमदी बेस्ट पुलिस ऑफिसर ऑफ मणिपुर पुलिस की फिदमनिंगाई ओइरबा मना सिंगसु यंथोखि लोइनाना चाही असिगी अगस्त थादा अहमदाबाद ता पांथोखिबा कॉमनवेल्थ वेट लिफ्टिंग चैंपियनशिप ता गोल्ड मेडल अमदी थासिगी नॉर्वे की फोर्थ ता पांथोखिबा वर्ल्ड वेट लिफ्टिंग चैंपियनशिप ता सिल्वर मेडल लौरक्तुना मणिपुर की माई पुरखरबी मणिपुर की सकनारबी वेट लिफ्टर एडिशनल SP साइखोम मीराबाई चनुदा गवर्नर अखन्नबा मना पीखी थौरमदुदा सरुक याखिबा मणिपुर की DGP ना पीखिबा वारोलदा मणिपुर पुलिस सर्विस MPS ऑफिसर सिंह अमदी जूनियर कमीशन ऑफिसर सिंह की एनुअल यूनिफॉर्म अलाउंस असी रिविजन तौविनबा हाइजखिबा अदु गवर्नर इन काउंसिल PHQ ना अयाब पिरक्ले हाइना लाउथोखि रिवाइज तौरबा अलाउंस असिगी मतुंग इन्ना मणिपुर पुलिस सर्विस MPS ऑफिसर सिंह अमदी जूनियर कमीशन ऑफिसर सिंह की एनुअल यूनिफॉर्म अलाउंस असी मथंग सेटना लुपा लिसिंग निपान अमदी लिसिंग तरुक ओइरगनी हाइरी पनबयाबदी हाना लेरंबा एनुअल यूनिफॉर्म अलाउंस अदु इंग कुमजा लिसिंग चमापल मरफु मापलदा चनरक्लब मतुंग चाही कुंथ्रा तरुक असी रिवाइज तौदना लेरखिबनी हंदक नौना अलाउंस असी रिवाइज तौबिरकपगी दमकता मणिपुर की DGP राजीव सिंह ना गवर्नर बु थागतपसु फोंदोखि नाकल अमरोमदा मणिपुर पुलिस की चाम कुंथ्रा मरी सूबा रेजिंग डे की थौरम असिगा मरी लेनाना फर्स्ट MR की बैंक्वेट हॉल दा ब्लड डोनेशन कैंप अमसु पांथोखि कैंप अदुदा पुन्ना मणिपुर पुलिस की पर्सनल यांखै निपानना पीखि मसिता नतना रेजिंग डे की थौरम असिगा मरी लेनाना मणिपुर पुलिस की डिस्ट्रिक्ट हेडक्वार्टर सिंगदा तोंगान थौरम कया पांथोकनखि थौरम की सरुक अमा ओइना कक्चिंग डिस्ट्रिक्ट हेडक्वार्टर न सिंदुना टेक दिस चैलेंज बी अ फिट पुलिसमैन हाइबा हिरमदा सेगमाइजन ब्रिज तगी SP कक्चिंग ऑफिस फाउबा पुलिस पर्सनल चामगा यांखै निपान सरुक यादुना मिनी मैराथन अमा पांथोखि चुराचानपुर डिस्ट्रिक्ट पुलिस की ओइनसु एग्जिबिशन फुटबॉल मैच अमा डिस्ट्रिक्ट पुलिस की टीम अनी की मरक्ता सानखि नाकल अमरोमदा कांगपोक्पी डिस्ट्रिक्ट पुलिस ना बैडमिंटन कोर्ट अमा संगाखिबगा लोइनाना कांगपोक्पी डिस्ट्रिक्ट पुलिस की ओइबा अहानबा बैडमिंटन टूर्नामेंट अमसु पांथोखि पनबयाबदी कांगपोक्पी पुलिस स्टेशन असी चाही असिगी ओइना बेस्ट पुलिस स्टेशन ताखिबगा लोइनाना DGP मणिपुर ट्रॉफी फंगबंगमखि अमरोमदा बिष्णुपुर डिस्ट्रिक्ट ता 3rd IRB बैडमिंटन 4th IRB फुटबॉल अमदी क्रिकेट न चिंबगी स्पोर्ट्स टूर्नामेंट कया सिनखि थौरम असी MPTC पांगईदसु पांथोखिबगा लोइनाना पेंटिंग कॉम्पिटिशन अमा सिनखि लोइनाना मंगासुबा IRB न सिंदुना ब्लड डोनेशन कैंप अमदी ऑर्फान होम दा चाना थकनबा पोलम सिंह खुदोल तंबगी थौरम सिंह पांथोखि रेजिंग डे असिगा मरी लेनाना इम्फाल ईस्ट डिस्ट्रिक्ट पुलिस ना सोशल एथलेटिक डेवलपमेंट एसोसिएशन SADA गा खुसमनदुना फुटबॉल टूर्नामेंट अमा पांथोखि टूर्नामेंट अदुदा पुन्ना लोकल टीम 13 ना सरुक याखि 3 सुबा IRB की ओइनसु सैनिक सम्मेलन अमा पांथोखिबगा लोइनाना म्यूजिक प्रोग्राम अमदी नुमित हुमनी चथखिबा वॉलीबॉल अमदी बैडमिंटन टूर्नामेंट अमसु पांथोखि फ्री हेल्थ कैंप अमसु ट्रैफिक कंट्रोल पुलिस विंग ना डायरेक्टरेट ऑफ हेल्थ सर्विसेस
Manipur ga kusamnaduna sinki health camp aduda traffic police amadi civil police ki personnel singda tongan ba laina layong singi free medical examination ki khudong chabasu phanghanki Raising Day ki thoram asi Ukhrul police na susenduna VDF personnel single loinana Ukhrul district headquarter dasu pangthoki thoram adugi saruk ama oina sports ki tongan ba event sing su pangthoki Senapati police na su hairiba thoram asi isai nongmai gi thoram ga loinana Senapati district headquarter da harau tayam na pangthoki amadi Manipur Police Raising Day gi numit asiga mari lenana imphal headquarter amadi district headquarter singda chaklen amamam su sinki Security Force ki kangbo amana tha sigi tang tara nipanda Imphal West ki pishum oinam lekai da sathakiba thibu humba ki thabakta aina thingkraba lalolo KCPPWG gi active cadre ama fabangam ki Farabamioi adudi Imphal West District ki Uripok Lai Khurembi lekai dagi hauzikna pishum oinam lekai da leibe Maikam Basantarani Devi atopaming abenau chahi nifugani thoini mioi asi miyam dagi senkhai thumkhai tawbata natana lamgi chay naba amadi loan recovery ga mari lenaba thodok singda ain gi wangmada sangtai nabagi thabak singda chenaba misak amani hairi Motor vehicle ki channa kanglon thugaiduna gari thauriba singi mathakta Manipur police na chatharakliba drive asigi manung channa tha asigi tang 13 amadi 13 ta punna chalan nifuga taruk issue tawkhibaga loinana fine oina lupa lesing marphumapal ga chamanga khongatpa ngamle haina police tagi fangba paw amana hairi Sanachombi Oriental English School Kumbida Pangthokliba School Mahiroi Singi Oiba Mega Exhibition asida topa tonganba stall ama oiriba museum asida puari kayagi matam utpa aikhoigi nat chatnabi khundaminariba jati furup singi culture nachingba sing haurakliba mahiroi singda hena khanghanaba exhibition asina school mahiroi singda yamna hena kanaba kaya piri creative thinking curiosity learning ability creativity scientific spirit haiba motoda Sanatombi Oriental English School Society Science and Arts students singna sinduna pangthokliba exhibition adugi matangda school asigi oza Maibam Dinesh Kumar na phongdorokibida Hauziki angang sing na uwa fanghidraba potlam sing amadi aikhoigi nat culture gi masak sing manghandana thamduna haurakliba school mahiroi singda mamutana khanghanaba amadi ipa ipu sing na sizinaramba potsak kaya amadi ngasidi uwa fanghidraba kaya asibu khanghanabagi pandamda mapung oina pangthokpani haiki Aikhoina utcharise maitei culture khaktamak nachade kom singmi yauri singmi ga tammi ga ani gi leinarapa si singse hena Manipur da tangdu leita da leiriba si hena nungsi sana na leina na ba aduga aikhoi gi mang khraga du ba culture gi masak singse preserve tawjaning badagi hairiba pandama sida angang singbo tarigumba khredan singphu gi sizina pam khangak taba adudagi hidak pu karino khangjil laktaba singase Ipa ipu hakak tegi lahir isa kumpul mati amatang lizaban. Umanglai kanba apun balup ukal Manipur gi mityeng makhada Samaram Youth Voluntary Organization SYVO Samaram na akhanna class 8 tagi class 12 fawagi manungda leiriba mahiroi singi damakta lai harauba karino khangminasi haibasida nomagi oiba training program ama Thawal district ki Samaram mamang ikop ningthau laibungda pangthokre training program adu haudokpagi thoramda umanglai kanba apunbalup ukalgi vice president M Jilangamba Maitei administrative committee Samaram GR gi chairperson Pukri Hongbam Sanjoy Manipur University of Culture MUC gi assistant professor Thongnaujam Ruhi Chan Brighter Angels English School BAES Samaram gi founder Ngangbam Mani Dhaja amadi Khongjom Standard English School KSES Shibanagar gi founder Langpok Lakpam Shamanandana athoiba mithung sing oina saruk yaki
सेशन मरी थोकना खाइदोक्तुना चथखिबा ट्रेनिंग प्रोग्राम अदुदा नोंगमा पानबगी मरु ओइबा येक सलाई अमदी युमनाक सगै मैतैगी लाई सिंह अमदी उमंग लाइगी हौरकफम लाई हराउब करिनो लाई हराउबना मैतै खुनाइदा लौरिबा थौदांग समलप्पा लाई हराउबगी थौरम सिंह अमदी लाई हराउबदा तौबा याबा यादबा थबक थौरम सिंह हाइबना चिंगबा हिरम सिंहदा रिसोर्स पर्सन सिंहना वा ngangnakhi SYVO gi secretary N Bilasna phongdokhibada ngasi lamdam asida nongma panba khudingi umang laibungda chattuna lai khurumbagi chatnabi ama lakliba asida miyamna punbagi chang yamna hanthariba asi aikhoi lai harauba amadi nongma panba haibasi karino haibadu ningthina khangdabadagini maram asina aikhoi gi inkhalakliba naha oiriba mahairoi sing asibu grassroots level dagi hauduna नोंगमा पानबा अमसुंग लाई हराउबगी मतंगदा निंगथीना खंगहन्नबगी पांदमदा असिगुंबा ट्रेनिंग प्रोग्राम असि पांगथोकपनि हाइखि Let us promote our indigenous arts and crafts. Together we stand for a healthy Manipur haiba theme da Thawal Okram Wangmatabada leiba New Era Higher Secondary School gi Chayol amachupna chatharakiba Nepal Laksuba New Era Week 2025 tha sigitang taratareta loisinduna tongan ba manamathum sing yanthopagi thoram ama school asigi auditorium hall da pangthokre thoram aduda Deputy Commissioner Thawal Hena Kamai na athoiba mithung New Era Higher Secondary School gi advisor su oiriba DM University ki Associate Professor Dr. A.K. Bojen na Thawramapu aduga Board of Secondary Education Manipur ki Secretary S. Jitelal Sharma na akhanaba mithung lensing oina saruk yakhi Tharomgi saruk ama oina ngasigi mithung lensing na school adugi Nipan Suba Magazine Khongthang Phongkhibaga loina na kumsing lising aninga taratare tagi hauraduna chahi khudingi leptana pangthoktuna lakpagum chahi kumja lising aniga kunmanga asigi su tha asigi tarahumdoi digi taratare fawba chaylo amachupna tongan ba hiram nifu manga mukna kangjei thangta marum konbi khutlokpi clay sculpture kauna craft na chingba mahausagi masana kaya amadi khutsa haibagi lam kaya da school asigi blue house green house red house amadi white house ki mahiroi singna changdamnaki Tharomgi saruk ama oina handak chahigi kosem na lopa higher secondary examination 2025 ta school asigi makok mathang tarakraba sing subject topper ama amadi NEET 2025 hawrakraba mahiroi singda memento certificate of honor amadi school asidagi hawkibi DM University ki physics department ki oina MSc first class first taduna gold medal lawrakrabi mahiroi Ningthaujam Sophia Devi da achamba khudol singpiduna pukning thaugatki loinana inspire award fangkraba school asigi mahiroi singdasu memento certificate of honor amadi sel gi manapiduna pukning thaugatki handak pangthokiba first term examination 2025 ta top 10 takraba class 9 10 amadi 12 ki mahiroi sing amadi best student of the year 2025 ki mingthol fangkraba mahiroi dasu mana mathum piduna pukning thaugatki chahi sigi oina khwaidagi lunan ba classroom taduna chahi gi oina Mr. Ira 2025 ki mingthol phangkraba Sorok Khaibam Prithviraj amadi Miss Ira 2025 mingthon phangkrabi Yungkhaibam Tamisha amadi first runner up second runner up takraba mahiroi pumnamakpusu mana mathum piduna pukning thaugatki Nipan Laksuba New Era Week 2025 ki oina house runners up takraba White House amadi overall champion takraba Green House ta thoidok hendokpa mana mathum piduna pukning thaugatki Thormasigi sarukama oina school asigi mahiroi singna makhal mathel kayagi cultural gi oiba jagoi isai thangta na chingba kaya uttuna miyam gi pukning chingsinki Laibak asidagi yumda yokpa sasan singdagi foot and mouth disease FMD HS amadi black quarter BQ gi laina sing pumut muthat naba changsilakiba vaccination campaign gi sarukama oina ngasi
Kumbi Assembly Constituency gi Wangu Sandangkhongda sa san singda hidak kapthokre. Joint Director Bishnupur T Bidyarani gi Thausil Thaurangi makhada SSWC Sandangkhong amadi Wansukoga punna sinduna pangthok menakiba vaccination drive aduda department asigi FA yauna staff marina sasan sing khaktanatana rabies laina dagi ngakthoknaba hui hodong singda anti rabies vaccination amadi swine fever vaccination su kapthokhiba aduda punna sasan yankai amadi hui hodong kunthra mukta hidak sing adu kapthokhi Wansukogi President H Ningthem yauna chathakiba vaccination campaign aduda SSWC Sandangkhonggi Secretary K Sasikantana Veterinary Department ki mafamda apenba amadi thagatpa wafam kaya phongdokhi Manipur Police ki Chamaga Kuntra Mari Super Raising Day ki Mapung Thoram Governor Ajay Kumar Bhalla amadi DGP Rajiv Singh yauna first MRD parade ground da pangthok kibuga loinana district headquarters singda Paksanna pangthoknakre. Security force na chathakiba thiba humbuli thodok amada aina tingkaba lalolo KCPPWD active cadre ama pagatinakre. Amadi motor vehicle gi chana kanglon gi wangmada gari thawri basing mathakta chalan ni fugatal issue tawkiba loinana fine na lupa listing marfu mapulga chamna khomgan ba